Home Department gi maikaidagi ngarang thokhiba SOP guidelines singbu mahiroi lup taruk AMSU, DESAM, AMS, MSF, SUK amadi KSena yaningdaba phongdorakli. Flight lakliba passengers sing international natraga community quarantine center singda thamgadabani. State asida COVID-19 gi positive case masing asuki matik hengalakba matam asida flight lakpasing jingnaba khaktamak isolation ward ta thamlaga ataina home quarantine tawgani hairamba laibak thibani hairi. COVID-19 Subcommittee Management Committee Block Level Subcommittee sing yauba mifam ama ngasi More Police IB Complex da pangthokre ngasi mifam aduda Technopol Kendra gi MLA D Korungthang Deputy Commissioner Technopol M Rajkumar SP Technopol TH Vikramjit Autonomous District Council Sandal Vice Chairman Tangpau Mate amadi adhesive member sing medical official sing yauna More da leiba tungan basio leaders sing sarukiyaki Assam da lepa naidana COVID-19 positive case hengalakpa leptre. Assam ge district kuntra humdoi gi manungda Dhemaji district khaktamak positive case oidre. Hauzik phawbada state asigi mapal dagi miyoi gari da lising kuntra mapan amasung train da lising tara taruk changlakre. Malem gi oina COVID-19 positive oiba missing lak yankhai mariga lising tara mathoiga chamri marfutara nipan sukre. Laina asna maram oidona laikhidaba missing na lak ahum lising nifumanga ga chama kunithoi sukre. Malem gi laibak singi marakta US na positive oiba masing khwaidagi yamle.